Kumzali sini tara nipan lakpada Manipur dala diba miyam na numit asibo yam na haraw tayam na okre. Ano wasay ki kudoloy na infal degi sandil tamasat kadaba MEC bus ama harvest ngasidagi Chief Secretary Araras Mina kumalampak ayat ni siglam thakre. Professor N.J. Brajasana amasung Professor A. Surjalal Sarmada veteran scientist of Manipur ki mana kusinaduna ikai punubutre. Maharaja Bodhasandra Semlamba Manipur State Constitution Act listing Manipur Tarit ko ning singboina Constitution Day of Manipur haina palon from Pangpokre. Amasung Assam da Miyoi Koti Amalak Ustragi Maming Yawa National Register of Citizens NRC ahan draft ngarang bidang Pongkre. Mayam Krumzari Adam Nembiri Basi Impact News ni ay ahan mamuktada takalamam siam kanayna. Kumzali sini tara nipani ahan ba prime time news yembiri ba punamapu taran oksari loina na ipawse su pizari. We say happy new year. Hauzik pungza sipaw bagi maraba paw yam da pizari. Kumzali sini tara nipani lakwa asida Manipur da lairiba miyamna namit asibu yam haraw tayam okre. Mafam kayada miyam da picnic pangthok na duna. Saksa haja naba jagoi say tawduna namit asibu taram na okle. Infal West ki manung sanba sakmai turelgi mapanda miyoi kayana anoba sahi asibu yam nungai ba mongda namit asibu taram na ongnaki hiram masida Impact News ki akanaba report ama ing kumzali singani taran pan lakpa sida malem da leba miyamna numit asibu yamna haraw temna pangtholi Manipur gi mafam kya da numit asibu mataw kramna miyamna pangtholi bagi haibasi miyamna uta miyeng taminasi Ano New Year lakpa sida kari nahamo ina kari wakan phawi ge do kitang tabio ano bachahin lakpa da nungai phaba tangdu leitaba Manipur ama oirasena koi gi group sidigi bo chilaga jeri yamna hena nungai ba mamangi chahida thokhiba thodok afattaba kaigumba yaw krba taraga sumadu puna mak thoktana handik laiba chahis dadi hena nungai ba Manipur ama oirasi Sahi lakpa sida yam nungai tab so phawi nungai ba phawi haidi sahi hakat pani na ko amusu nungai tab phawba yut ama oina taw haning ba se Manipur gi oina thabak ba ta phangan ba sarkar gi thabak se ekta unemployment haib jile hendra ba sisine pamjai di alo ba sahi na lakpa sida Manipur gi leminari ba jati puni mak kamurti khuni mak amato tang pul lagal ching amato na mang na takala se Ano sahi lakpasida akoina pamjari badi hogibne hogriya phatba mayam ama akoi kari hani mihan mipul leiba adigi ban toba data adigi lam dan mipi ngang silo oni bing mayam tari mayam adigi lele na akoi thabak timam te implement gi matang da awana nangni mayam singse lai be ina khumna khaidena samana ba miyeng de torga nungai ba samaj ma ohin ba pami akoina pamjari se hojik lairiba paliba sarkar si yamna phai yam sincerity woi haina khanjai chinga khutka manabase kitang di hojik paliba sarkar se kitang di chinna kitang henba aru thabak ti kitang tapa aru tawdi tawrkani haina gi asabdi lai women empowerment ayam kan ngang nari ko women sing khaktana or like men sing khaktana masculine gender khaktana nataba adagi from female side tagi so khoina pumna maki oiba haiba tare khoi di hadi nupi na nupi gi manghan bani haiba wakhalon se asi muthatna ba khoina yamna kana hona pham thoi Manipur se hena sum chawkhat pa oraksanu
ꯍꯧꯖꯤꯛꯁꯤꯁꯨ ꯑꯅꯧꯕ CM ꯂꯥꯛꯄꯗꯒꯤꯁꯨ ꯆꯥꯎꯈꯠꯂꯦ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯆꯥꯎꯈꯠꯂꯛꯄ ꯄ꯭ꯔꯖꯥꯁꯤꯡꯁꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯨ ꯑꯣꯏꯕ ꯄꯥꯝꯃꯦ ꯃꯔꯨꯅꯤ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯕ꯭ꯂꯝꯄꯣꯀꯦꯠ ꯂꯩꯇꯕꯁꯨ ꯂꯩꯖꯟꯗ꯭ꯔꯦ ꯂꯩꯁꯨ ꯂꯩꯍꯜꯂꯣꯏꯅ ꯈꯜꯂꯤ ꯆꯍꯤ 5ꯁꯦ ꯃꯥꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯁꯔꯀꯥꯔ ꯄꯥꯏꯕ ꯑꯣꯏꯖꯁꯅꯨ ꯁꯤ ꯈꯛꯇꯅꯦ ꯍꯥꯏꯖꯅꯤꯡꯁꯦ Manipur miyamna semai turingi torban asida yamna harau tayambaga loina numit asi palan tori impact TV ki maiki digisu anoba chayin asi lakpa siga loina na Manipur miyamda harau tayambagi paujen pijari camera person piboga loina bakta toramba impact news semai Anoba sahi ki khudol loina Imphal ki sandil tam satkadaba Manipur state transport ki bus amangasi Manipur government ki Chief Secretary RRS Mina Kumalampak ISBT diglam thakre bus lamtha dringi mangwinana mafamada pang thokpa thorum amada Chief Secretary na phongdokibada bus service asi nongmada amukhak satkani government na paikat liba bus service asi chandel gi miyamna sawat pidana passenger masing hengalabadi government natana private bus fawba yauna makha taba service pina bus hotnari Transportation Sakana Bahonabada Concern Ministers Oriba, Chief Minister and Birenaso, Hiram Masida, Ahen Mamiyang Sangli Highness of Fongdoki. Transport Commissioner M. Lakshmi Kumana Fongdokibada, Anobu Sahina Lapaga Iroinana, Chief Minister and Sandil Gimiam the Pikiba, Tazabadu, Nasidi Tabak on Toktuna, Sandil Gimiam da Kudolama Tambani, Bus Services Imphal Dagi, Ayukta Satkraga, Numidang Wadamda, Sandil Dagi Imphal Tamna Amu, Halakadabani Hairi. Ngasi lamthaki bus asi Sandil het yobada district headquarter da DC amasung mahaki kangbuna taram okani haina sa phongdoki loinana Tamilong district bus service su athuba matam da hongnana bahona gani haibagi thajabasu thamki In fact, this MST bus service to bring connectivity to the people of the state, particularly far-flung district headquarters, we have been taking it up one after another. After this, we will be taking up Tamilong district also. So far, altogether, we have put 16 buses into operation, and more bus services will be covering in the days to come because of the leadership provided by the Honorable CM, who is also in charge of the transport department. Rims Hospital ki Microbiology Department ki head Oramba Professor N.G. Brajchan Singh amasung America ki University of Maryland da Professor Oibadanatana American Physical Society USA ki Fellow Khalaba Manipuri American Professor A. Sujalal Sarmada Veteran Scientist of Manipur ki mana Kosindaduna ikai kunab utkre Manipur University da pangthokpa mana lanthopa ki thoromaduda athoba mithungle lunasar yakiba Education Minister Thoksom Radhesyamna Manipur da ASEAN University ama hangnabagi damakta Central Government da taknaba Palibalengak asina khanari haina sa phongdokri Minister Radhesyamna thauramada mahkatana research haibasi yamna maru oib amani adubo degree fangnabagi damakta research tawbadi khonai asida kanaba amata piba ngamloi haike Veteran Scientists of Manipur ki mana lanthopa ki thauramadu Manipur Association for the Promotion of Science Maps amadi Research Institute of Science and Technology RIST na chinduna Manipur University ki court hall da pangthoki bani Thauramadu University asigi Vice Chancellor Professor Adya Prasad Pandey, Central Agricultural University ke Vice Chancellor Professor Moirangthem Premjit Singh Yauna, Lamdamasigi Scientist Singh University asigi Wajah Singh, Maps amasung RIST ki member Singh na saruyaki. Research in the Northeast, we are lagging behind. And if the government can help out in finding some funding agencies, or if there are some sources from where we can also provide funds, we'll try to look into it. We'll consult our Honorable Chief Minister and other ministers. We are also thinking to approach the central government to allocate one ICER center. We will approach the central government if we can open an ASEAN university in Manipur, and we can also conduct some studies on ASEAN studies, cyber crimes, security. Maharaja Bodhisattva Siamnamba Manipur State Constitution Act 1947 bo ningsingbo nangasi Constitution Deal Manipur haina palon thoram pangthokre
Panbayai Manipur ne India da tindringai ing kumjali singma sama nifu tare ki January ki tang amada matamadu ki Manipur ki ningthau Bodha Sandrana ek asi sem ki bani ningsing thoramasi Humanist Party of Manipur HPM ne sinduna kwakai thela leiba Kailian Bhavan da pangthoki bani ngasi ki thoramadu da saru ya ki ba party asege General Secretary Yambem Biriana Government of India Act 1935 ki matung ina Manipur amadi India ki atopa state singi marakta chaungna political status ta khenaba lai ing kumjali singma chawpa ni futarukta India da palam khiba British umpire na thokiba order ki matung ina India ki state singi marakta Manipur yaukide Section 9.5 ki matung ina ain gi authority natana Government of India ki Joint Secretary na ing kumjali singma chawpa ni pumapanda pass tawkiba Manipur Administration Order 1914 na namasung Governor General C. Rajaga Palachari na ing singma chawpa nyangkhai da pass tawkiba States Major Order 1950 asi pass tawkiba ne Logi wamada pass tawkiba order ani asina ing kumjali singma chawpa ni futareta sem khiba Manipur State Constitution Act 1947 asibu nam sinduna ngasi phawa lakli haiki ningkha tamlaba madi masagi constitution matiksana leijaraba Manipur da peace amadi security lehenba haibasina party asig achet papandamne hiramasi gi matangda sahi kaya gi mamangdagi matam gi oiba India gi president prime minister yauna lusing makayada wari sanasi haina party asina se thaduna khangan krabasu ngasi phawa paukum amata piraktan tumina leiselle haina mahangna penaba wafamsu fongdoki Manipur di British ki His Majesty na order in council में मकादा excluded तो भी India दगी India है बस the Empire of India ने British India नती Empire of India है बा असीते भी कोई excluded तो है excluded तो रहने ना India दा अब होना कोई हाप्चन बयाते अदु ना मणिपुर की दी हम special British ना अदु मरी recognition हम पिरामिड मशीनी असी बाउंड India की लगी Indian government जिंजना खंडरी बसी Humanist Party ना Indian government का कैरेक्टर हमरे मकोई की मजरे agreement असी Heck document ne koi high revenue ma koi da instrument of access session su akoi document natte stencil agreement jo akoi ki natte akoi di Indian state natte since excluded from the India Manipur ahan bo oina ngasi Central Industrial Security Force CISF na senduna Central Home da leba Mahiru Singbo Imphal International Airport ta tour ta honkre Airport tour ta wada sar ya ki ba Mahiru Singh adudi kaibi da leba Yaiwil and Central Home gi angang singne Anoba sahina lakpaga iroinana Mahiru Singh adubo airport ki maruiba mafam singda changanduna airport na matau karamna function tawbagi haibadu khanganduna anobu wakhalon kaya saganana bagi pandamda thoramadu pangthokibani hairi thoramadu ga mari lenana CISF ki deputy commandant KK Wangkhemna phongdorakpada Mahiru Singh larik khak tambagi mathakta mapangi mafam sing explore tawbasu yamna mathau tai maruoina ngasi airport ta Koihenbagi maramdi angang oriba Mahiru Singh na airport hairaga aeroplane pilot amasung air hostess khakta oina makhoi wakhalda ui adubo airport ama chalaibada tongan ba agency ki mathau tai haibasu khanganabagi pandamda thoramadu pangthokpani haina phongdoraki thoramadu ga mari lenana Central Home gi angang singda CISF ki maikaidagi su khudol potsu tamki Angang singkai je poraga airport ta tour ma ton baje sigi akhoi gi vision am khak lei jaba vision jine kai no hai bada airport si operate to na bahona bada agency mayam ama gi makhut ama daka tai adoida akhoi na ubadi plane ama ui airport ne hek palakan da pilot ama ui air hostess khara ui adu khatane uba adoida akhoi na educate to ningi jin angang singkai da aircraft ama operate to badai horaga airport ama pura run to basida agency mayam kyam changi in hai baje sima moida idea ama piraga moigi future ki moigi life ki goal do adoida shape to haning baine Manipur Senior Citizens for Society Wangoi chapter gi ngasi mangarak suba foundation de thoram ngasi pangthokre Wangoi chapter asi hangdokpada maroiba thaudang laukiba Manipur gi hanagi minister Wahingbam Nipamasabu ningsingkre Wangoi Bazar da pangthokba thoram aduga mari lenena Manipur Senior Citizens for Society Wangoi chapter gi lawi khraba members ni maphamda miyamna haikalakasu tamki tungda paumi singunabada Wangoi Assam constituency MLA oinam lukhoina Wangoi kendra da leiba experience leiba ahal singbo punsinduna khonai asigi mapungoiba thaudang longnana ba haiduna Manipur gi hanagi minister oiramba Wahingbam Nipamasana kendra asida senior singi oiba chapter ma hangdoklamagi thaudang bu thagat pasupongdoki
MLA Oinam Lukoina Makha Tarduna Kunai Amagi Masak Asi Kunai Adda Ladiba Ahal Singi Lowriba Taudang Lepi Ahal Singna Chanelon Sad Taugalun Bevahabu Naha Singda Ningtina Takpi Tambiduna Kunai Asigi Ngaklo Uraba Tamdada Lamdam Ama Leba Ama Saukatpa Nungaya Papa Amadi Tangdulaitab Oi State Asibo Hena Nungai Bamapama Ohena Bagidamak Ahalaman Singbo Hena Taudang Lohan Bamatam Oi Haina MLA Oinam Lukoina Fongdoki Ngasigi Tauramaduda Saruya Keba Senior Citizens for Society Manipur के coordinator Dr. M. Narana Senior Citizens for Society Manipur asi lamdamasi da ladiba organization singi manung da khwai de ki marwoiba organization ama oiba ngamlaki state asigi marwoiba issue singda organization asigi wafam India gi Prime Minister Fawana Tari Lowri tongan tongan ba hiram singda experience oiraba leiraba singthaningai oiraba misak singna society asigi member oiduna khonai asigi mapungoiba thaudang kaya lowduna lakli amadi makhatana lawkhigani haina Dr. M. Narana Makata ki ngasigi thauramadu Manipur Senior Citizens for Society Manipur ke tongan tongan ba chapter sing mihut sing lanai mio yauna tongan tongan lup amasung sangsan singi mihut sing na sar yaki Marum pang sing unaba wari sabagi sahi yamak pana madugi pangal lerakta chondarak wadu mayam singa du koi ngahak tang mafam sida halaman mayam sing chi thoklaga awa na na chingba imung manungi hangtok hangjin tawna bagi khudong chaba su phangba discipline leitaba thabak kyamrom chu halamal leiri haibagi makha du da koina madugi control ama tawba ngamba oina bachu madu wakhalon du da ngasigi senior citizen for society wangoi chapter se hana lai oi khraba ahanduna mangjaram manglal do ngasi khoi wangoi branch da hangbi dana koi 2018 sina lakpada koi sigum thorom se pangthok jabani chanalon chet amasung Taksi khasi Taugalon Bevarasi Kaidana Labor Samazamagi Wakalonda Ahal Oirabasu Aikogi idea people ngami have wakal si the volunteer town of organization money. Nasidi quite the Maru organizations in Manunga Oiremni. Even Baruki Prime Minister office na different crucial aspect of senior citizen gi mot kari no habasi tatana Madu Isha Yogjo Pony even Prime Minister office Barton Torton Chali. Jani Pamcha, the Shengna, Samaji Kardan Kanjagiba, Puxel Seng, but Chamjaba, Kungang de Horkomishak Amoena, senior citizen Sri Matwai, Hapada Amasuma Pangan Kalambada, a Chobu Daitama Lobiki. I Koigidi, Rainti political party Maginati. Different political parties, different fields, Samaji Kardan Toning in Hiba Mi Punamakto, Masidi Yawi. House Batang Swaida, Breaking Lozage, Breaking Matunda, Assam the Mio Koti. Amaga Lak Maftragi Maming Yauba National Register of Citizens NRC Ahan Drop Narano Bidang Fong Kibagi Pau Amadi Manipur Maling the Tongan Tongan E Pau Sing Pudran Laksage Impact News for Ming Tablevio. Breaking Matunda Taran Voxari Hosimakata Pauda Assam the Mie Koti Amaga Lak Maftragi Maming Yauba National Register of Citizens NRC Ahan Drop Narano Bidang Fong Dokre State Asigi illegal citizens sing Kangdok Nabagi Damakta NRC update tawbani hairi Guwahati da ngarang numidang media da wangang laduna Registrar General of India Silas amasung State NRC Coordinator Pratik Hazelana haikibada December 13 fawbagi manungda verification loikraba mioi singi maming drop asida yauri loinana lemoriba koti amaga lak 18 gi mayagi case sing housing under examination scrutiny amadi field verification process ta lairi NRC ki damak da puna mioi koti ahumga lak kuma pan apply tawrakibani haina fongdoraki Silas na makha tardan hai complete NRC draft asi hek fongbaga mioi khudimak na claim amadi objection sing file tawbagi khodong sabasu phangangani hairi Supreme Court ki direction matung inna final draft puthokani hairi ingkumjalisin taranipan sai asigi manungda process punama loisingani haina Registrar General of India Silas na haiki Nakalamuram the State NRC Coordinator Pratik Hazelana list asida genuine citizen punamak yahungani haiki hairiba draft asi housing nrca ssam.nic.in amadi assam.gov.in hairiba website singasida miyamna sangduna sek tawba yagani lunina mananakpada laiba NRC seva kendra dagisu khanglaba yagani so hairi Today we are publishing the names which have been verified. Till now 1.9 crore persons' names have been verified and their names are included in the NRC. The balance names are under various stages of verification. As soon as their verification will be over, we will come out with another draft
as has already been indicated by the Honorable Supreme Court. So all the people who do not find their names, they should have no apprehensions. There will be ample opportunities for everyone to wait for such time when their verifications are complete, and thereafter another draft will be published. We are not right now inviting claims and objections. Claims and objections will be invited only after the complete draft NRC has been published. Anoma sahi ahan bahing sagi thodok oina nupa ama masakhangdaba singna nongmaina kaftana hatlamle thodok asi ngasi upung tara makhai taba matamda Myanmar gi sagai Saigang region gi manung sanba Tamu bypass road manakta leiba Zetan Wat number 30 na thokibani thodok adu laikhidraba mi adu lalolof KCP gi kadani haina singnari hauji fawagi oina laikhidraba mi adu gi masamaming khangmangamdri. National Commission for Minorities ki member Solekha Kumbarena hayeng January ani gi nungthil pung ama makhai taba matamda MOVC department gi conference hall da tongan ba minority community singilu singba sing unagani hairi Manipur State Minorities Commission gi secretary Abdul Hakim Sahana thokpa cherula magi matung ina maina bamioi singna hairi unaba sida sar yabi yagani so hairi Coalition Against Drugs and Alcohol Kadan Lamdamasi ki maya kabani sagi polam singmaru fangna mangana bapandam de lepalaitana sangsilakpa khongjang asigi mapangal sagatna bamasung miamda nisagi amang makaya khanganaba gi sarugam oina ngarang kada head office ki conference hall da kada quarterly journal Health for Future release taukre Tharumadu Kadagi President in charge Hizam Priyokuma Kadagi Vice President Ningthausam Dore Namasung Kadagi Imphal East District Committee ke President Ningthausam Ongbe Memsobina President Member Singone Sariyaki. Prime Minister Narendra Modi ke official website www.pmindia.gov.in gi Manipuri amadi Assamese loan gi version ngasi launch taukre. Hariba khongthang asina website asida miyamna Manipuri amadi Assam lolda access tawba yahalagani PM India gi website asi house Hindi amadi English lol anigi mathakta Assamese Bengali Gujarati Kannada Malayalam Manipuri Marathi Oriya Punjabi Tamil amadi Telugu hariba regional language Taramathoi asidasu access tawba yabagi khodong saba leire Manipuri version gi oina website http://www.pmindia.gov.in MNI the access toba yagani haina PIV na thopa cherulamana khangalakle Thawal district ki Wangjing the Laiba Integrated Rural Development Service Organization IRDSO gi kontramatorek subamasung institute asigi Institute of Rural Education IRE gi kontramatorek subamasung foundation yawlak IRDS Wangjing the Laiba sang pangthokre Thauramada Thawbal gi District and Session Judge Salam Imosa IRDSO Executive Director Nonibala Narengbam amasung Thawbal PS ki OCB Rishike Sarama ahumna sakyake lunana Thawbal gi District and Session Judge Salam Imosana hauziki matamda khungang ama sawhatpa purakpada laingak na tawba ngak ta ngaiba haibasi oithoktabani maramaduna lamdam asomda NGO ama oiriba IRDSO amasung IRE gi ina miyam gi damukta tawriba thabak singasi singthaningai ni haina phongdoki Thaurangi manung sana tongan ba cultural show IRDSO gi nupi members singna lanthoki Manipur SSB Pensioners Welfare Association Imphal na chai khuding gi phong dona lak bagum anoba sailising tarani pani calendar ngasi Association asigi wangkai kaithal asang with the phone kre loinana anoba sai asina lakpada Manipur gi miam da ipaba saukatpa amadi ingtapa Manipur ama purapu oirisano haina Association asina ipapa haujil so pirakli Universal Family Organization UFO Southeast Asia Northeast India gi maikai dagi anoba sai kumja lisini tarani pan lakpada maleng bi laiba miam da ipapa haujil pirakli Sirosina makha tarduna Sakthung Pithung Manaba Watapa Daba Ingtapa Tathokta Sin Tominaduna Hingminabagi Anoba Ahoba Anoba Sahi Ohenabagi Damakta Taibong Mapuda Taunizari Su Hairi Housing Sanabagi Pauda
Scotland की फुटबॉल क्लब अम ओरिबा Motherwell FC की ट्रायल दा मणिपुर की लेहाउदगी हौकिबा धीराज मोइरांग थेम सर यारगनी साथकिबा अंडर 17 वर्ल्ड कप ता मसक थोकपा गोलकीपर अम ओइबा ngamkraba धीराजना मपाल लमद सतुना हेना मसक थोकपा सानोरी अम ओइनबगी तंजा अमा फंगबगा लुनेना स्कॉटिश प्रीमियर की अफबा फुटबॉल क्लब अम ओरिबा Motherwell FC दा थाम सुपना मथक थोंबा सानोरी सिंगा सथगदबा ट्रायल अदुदा माई पाकलबदी फुटबॉल क्लब असिना नहाउरिबा धीराजबु मखातना क्लब असिदा लैनब खोदोंग चाब अमसु फंगलगनी गोलकीपर असिना ऑल इंडिया फुटबॉल फेडरेशन की इनकीबा कॉन्ट्रैक्ट अदु लिसुनि तरातरे के डिसेंबर 38 दा लोरेदुना हौजिक सथरिबा आई लीग ता इंडियन एरोस अमसुंग मोहन बगान अनिना डिसेंबर 19 सानकिबा मैच अदुना इंडियन एरोस की गोलकीपर ओइना महाकी अरुबा मैच अमा ओइकिबा अदुना मरम ओइरगा इंडियन एरोस की कोच लुइस नॉर्टन डी माटोस की मथक्ता अवाब अमदी मायोकनरी ईस्टर्न स्टूडेंट्स क्लब ESC इम्फाल ईस्ट सिंधन क्लब असिगे नोंगमैबुंगदा लैब स्पोर्ट्स कॉम्प्लेक्स दा सथरकिबा निपान सुबा इंडुरेंस कप ngasi लोइसिनख्रे अंडर 15 अमसुंग अंडर 12 की कैटेगरी अनिदा ममांग सही की डिसेंबर तांग 19 की सथरकिबनी ngasi की अरोइबा निमित्ता अंडर 15 की ओइना ब्लैक आइस अमसुंग गैलेक्सी FC अनि की मरता फाइनल सानकी फाइनल मैच अदुदा ब्लैक आइस ना गैलेक्सी FC बो पांजल तारित सिनोदा माइथिबा पीखी अंडर 12 की PSG अमसुंग वाइबर स्नेक अनि की मरका सानकीबा मैचदा PSG ना गोलनि संदुना माइ पाखी हौजे अरुबदा मोरबा पाउन पिजरी कुमजाली सिनी तरानिपान लापदा मणिपुर लेबा मियाम नमित असिबो हराउ तयाम ओखरे अनोब सही की खुदोल ओइने इम्फाल दगी सानिल तन सकदबा MSC की बस सर्विस ngasi चीफ सेक्रेटरी RRS ina मनापाक ISP की दगी लम्हारे Professor N. Diprajastana amasung Professor A. Sujalal Sarmada veteran scientist of Manipur की मनाक नदना इकाई पर बोल करें महाराजा बुद्धसन सेमलम खिबा मणिपुर स्टेट कॉन्स्टिट्यूशन एक्ट 1947 बनिंग सिंह ओइना ngasi कॉन्स्टिट्यूशन डे ऑफ मणिपुर हाइना पालन थर पांथोखरे अमसुंग आसाम दमी कोटी अमग लाखपत्रा की ममिंग यावबा नेशनल रजिस्टर ऑफ सिटीजन NRC की आहान ड्राफ्ट ngarang numitang फोंगरे